April 14 pangthokadriba Lok Sabha Mikhal gani subatangka ki notification ngasi thokre tangka kasigi merep se pichenbi batam ngasi tigi hauraga March 16 phauba oigani Mamang palamba lenga hu pami tharam badiki ngasi lebak asi mangli bani aduguma kangbu adu maru phangna muthatpa batam moi haila se minister nongtonam birena phangdokre AICC ki President Rahul Gandhi ngasi Imphal thunglakre ayeng Mikhal ki campaign tawgatariba hapta kangsai pangi fibam okrami bobina lusingba MPCC ki team amana yengsikre Model Residential School Sandel District Headquarter the hong na bathawang tawgi mayokda Mars kunmanga tigi Imphal Mori lambi yauna Sandel District pumba pungni panipat ki general strike tawgi haina KSO Sandel amadi KCA na lauthok Pravesh Sanam Misibu CBI Jil Hangani Haina CM na phongdokhraga subba paukum phangdana case loisalamba live active haina misi asigi CAC na pendaba phongdor Amasung Imphal Riding Club na Taranipan Super Women's Governors Cup Polo Tournament winner Waikre amadi ex Polo Club Wangkaina Kunmapan Super Governors Cup Invitation Polo Tournament ki Waikre Ma'am Krumzari of the Embry Bus Impact News ni AKK Toxom na Jose Punza se Pabgi Mario Pau Sing Miam da Pizari Lok Sabha Mikhal 2019 ke ani subatangka ki notification nga sitokre April 14 pangthokadoriba ani subatangka ki Mikhal asida state tarahumdoi amasung Union Territory singi constituency marfutar tareta Mikhal thengnaragani tangka asigi oina nomination file tawgi aroba numit tha asigi kuntharungi scrutiny na March 13 pangtholaga nomination withdraw tawgi aroba numit March 18 da oire Tangkak asida Tamil Nadu ke apun basit kuntra mapan Karnataka da tara mari Maharashtra da tara Uttar Pradesh da nipan Assam Bihar amadi Odisha da sit manga Chhattisgarh amadi West Bengal da sit ahum Jammu musung Kashmir da sit ani Manipur Tripura amadi Puducherry da sit amamam da Mikhal pangthokani Minister Nongthona Birena Mamang the Palamba who Pambi Tarambana, Nasi Lekoi Lebak, Mangli Beni, Adugma who Pambi Taram Lebakangbu, Lebak, a sitting Marupang, Mutat Pahibasi, Nasi Lebak Miami, Batoni, Hana Fongdokre, Lok Sabha Mikhal Mari Lena, Bertia Zanta Party, BJP Kangbo, Mandal Nasindra Kangbo, Basu Ground, the Pangtokpa, Miang Mipamda, Wafamasi Pongdokibadi, Mipamada, Minister Birena Makataratuna. BJP Kanglup Naiva Party Nihaina, Lana Santolibasi, Sahi, and Kakangari Balangak Asida, Kudam Pidona Yingbiu. Manipur Paliba BJP Langana Kanglup Sad Bizat Kaid na Sabana Sak Thong Miam the Panghale BJP Bu Miam the Lana Ohangano Dharmagi Mingda Kanglup Mingda Rajniti Taubigano Lakadriba Alter Madi inner election da BJP ki Mihut Mai Pak Handuna Narendra Modi Bu Amuk Hana Prime Minister Ohen Bada Miam Punahona Ministry Haina Pausel K Taramada Education Minister T.S. Radishyam Tourism Department Chairman Oriba MLAS Rajen MLAP Brazin BJP Manipur Pradesh Kilusing Basing BJP Thawal District Mihu Sing Yauna Miyam na Sarugyaki Mamang do the moina Hino Tarmade Koi Hino Jaram with the Mamang do the who Bambi Taramaki Sepoy, who Saba the Gileva Klang even in it. Kangluki Iram Sikrai, the Toki BJP na labor, Madame Manipur, Kangluki Iram Fokrabo. Kana Gumbamata Hindu or on BJP na High but Bro. Kana Gumbamata Sinsaga do Saba Yani or Kari Lake Manipura. Sandokano, Dharma giving the Rajati Toguno, Jati giving the Rajati Toguno. BJP na sahi ani palakos na si kana gumba community amagi kana gumba jati amagi kana gumba dharma amagi kari thamoi so ko yari yadi eb kari lai rage se machine khudam hoiba BJP je secular ne no secular All India Congress Committee AICC ki President Rahul Gandhi ngasi nimdang wairam pung mangaram tabado aida Imphal thungladuna mahangna athoba singi khobam said minar da laisu katnikai khomna bot kre Rahul Gandhi ki Imphal khongsa da sida Congress ki North East in charge oina thau puriba Valerio so loinaraktuna laisu katpada sarukyaki loinana Manipur Pradesh Congress Committee MPCC ki President Gaikhang Amyauna CLP ki leader Okram Ibobi amasung MPCC ki maroi ba thaumi singsu laisu katpada da sarukyaki
leisu kat paloraba matungda Rahul Gandhi na Said Minar gi khwairaman kaithel lom da laktuna kaithel phambi ima singda unake ima singna Rahul Gandhi da lei paring hoktuna taram okay ngasi ni minang waira Manipur Congress ba ban pangthok kadoriba Congress Party gi oiba mifam da saruk yana ba sangkhe banbe yabadi Rahul Gandhi ngasi nimidang hotel Imphal da leiraba yai hairi Manipur Congress Committee MPCC na sindra hayang Mars kunda hapta kangsay na pangtok kadar ba mifam da sarukyana pakitamag All India Congress Committee AICC ki President Rahul Gandhi nga sinungtil Impala thunglarakani Manipur Congress Legislative Party CLP ki leader sori bahana ng Minister Obi Ibobi amasung MPCC ki President Kai Khangam na lusing ba Congress ki MLS sing yaw ba team nga sinimit yung bada Rahul Gandhi na hayang wa nga dari mafam hapta kangsay pungda sariba stage ki phibam sing yang sinke yang sin kongchat aduga mari laina na Ibobina, Paumis Singh the Pongdorakpada, Rahul Gandhi na Impala Tunglabaga, Nasin Minawam Infal Gi Said Minar da Laisu Katkani, Tungda, Manipur Assembly Constituency Kudimak the Labour Congress ki Unit President Singh Yawa Party or Ibasoba Mipam Congress Babanda, Bangtokani Pradesh Congress Committee PCC ki members Singh Oiba, extended meeting amasu Pangtokani Hina Pongdorakli, Lonia na haying ayuk hapta kangsay pada Pangtok dari Mipam da Rahul Gandhi na Miam the International National amasung Manipur Oiba issues Singh Matanda Wangangani. Mifamatuda Congress ki thomi khaktan tana Manipur miyam na saruk yap yu haina apil torkli ibo pina makata na fongdorakpada hayeng mifam ase nungtil pung ama phawgi manungda loisin na bathorang tauri mifamada loiraba matungda Rahul Gandhi na Manipur ga yum thangnareba state Arunachal Pradesh ta so sangnam gani haina fongdorakhi Gandhi Nehru ki family se North East aduga particularly Manipur se mokhoi ki thamoi da heart touch haiba tare amal laiba adun matam punamakta Manipur ki praja singna particularly Congress party na request tawbise moi matam punamakta harau na adum lakning ba haiba tare ko aduna hayenge ayukta khoi masi sidal loirga Arunachal da amuk chakhi gadawni sidaida thiengabda baro dai de baro ta phatringe baro dagi na pung ama dai phok manungda meeting si loisna bana tawsi tawsiena admaina haibirei Manipur ki praja pumnamakna sumaina Rahul Gandhi ji ki visit asidaida saruk yabiu tabiu mahakna kari hairam gani haibise international gi issues adagi national issues regional issues and Manipur in particular kari hairam gani haibise mayam su ai taningam gani na khanjai Gandhi Nehru gi Amaram da hadang pangthok kadra Lok Sabha Mikhala sida BJP ni sit chahum hena fangdra mai pakani hari basai mangda mangratan boy na thokani haina Manipur Congress Committee ki President su oriba hana ki Deputy Chief Minister Kai Khangam na fongdokre wafam ase hayeng hapta kangsai pung pangthok kadra Congress ki mifam ga mangwai na Rahul Gandhi na wangang kadra stage yangsen ba lakpada Paumi Singh hangba wahangi paukum piraduna Kai Khangam na fongdorakhe bani mahang na makata na fongdorakpada BJP na center da amuhana laingak pairabadi laibak miam waragani amasung laibak asi kairagani haipasi miam pumnamagna ngangnara bagwafam ni maramadona handaki Lok Sabha Mikhal asida BJP na set sani phawba yawna phangani haiba thazati haina phongdorakhi और बीजेपी की वाट दुदी मीन ngang बदु खोन चिंदे मेलु बंगा बपन नते दको लेरेबे ट्रेन सिदा आईडी 200 पु यो बंगम गदरा हाइबे सिदी आईडी सिंगनाबा इंडिया मफम खुदिंग मत मीटिंग इत्यादि चालू बकांदा मी पुनमन हाइरेबा मसिगी का सासोन से कुइना सथरदी लेबाक से मुत बतारे प्रजा से यामना वा बतारे हादन को मसिगुम्बा सासोन मता से थुर सतखिबन चुमेना लाउनरी बने खोसि खोलाउनि को प्रजा के खोलाउनि को मसिदा साहुम सामरी काना खनबदुदी डे ड्रीम ओरंगन खलेदा Laliba Lok Sabha Mikhal 2019 ngabari lainana Sandel District oiba review meeting among say additional Chief Electoral Officer Ranjit Singh na Sandel District ki DC su oiba District Election Officer Krishna Kumar gi office da pangthokre Mifamada Chief Electoral Officer Ranjit Singh na District Election Official Singawari Saki Mifamada SP Amrita Sinha ADC ASP SDO Singh SDC Singh amadi District Nodal Officer Singh Sarugyaki lainana Mahana Mikhal Sugamari lainana pangthokiba training program amadi counting hall na singba Kayaso Yangsen Ki.
Lok Sabha ki outer Indian Manipur Parliamentary Constituency da Mikhal the Sale season abagi sang yang sinab lagliba observer singna Indian amasung outer ki election official singa onadana mikup na home singna laina ba pauta pikre all outer ki oina observer oriba BK Singh amasung Vijay Kumar ani na Thawal DC office ki counting hall da outer expenditure officer flying squad amati static surveillance team FS and SST video surveillance team BST video viewing team na singba election official singa unaduna makoi na tawgada ba mathaugi matang da khanaki energy oina so Imphal district election expenditure amati monitoring cell gi kangbu observer sabut singa paminadana Mikhal yangsenbi gi matang da khanane naki Communist Party of India Marxist Lusingba Moirambata Natana Matam Amada Manipur Ain Sabha Bidhan Sabha Lingba Manipuri Lol Bonipal Suba Sedullah Sanabagi Kongsangda Soba Tautang Lauramba Comrade Wairokpam Mangol Zauna Lakit of the Party Manipur State Committee na Awaba Pongdorli Pukau Kabam Awang Laikai the level Lakitabasigi Yumda Committee Asigi Husingna Lakitabagi Mafam the Minute Ani Domina left on Awaba Pongo Pukalona Lakitabagi Ayek Pamitamda Laikatrikai from the Butki Hairi Sandal District ki Kangzoi subdivision da nauna sagani hane toramba model residential school bu Sandal District headquarter da Manipur lengang na hong na bathorang toriba si kodak leptrabadi Mars kun mga dagi Imphal mori lambi yaw na Sandal District pumba pung nifunifan gi general strike tawguni hane KSO Sandal amadi KCA na lauthokre ina maski matang da ngasi Koki Inda Koki Dance Organization KSO Sandal District amadi Koki Sit Association KCA ani mihus sing yaw na pangtok ba pawgi mipam amada KCA ki Vice President ngam kholun hawkim na hai Kangzoi subdivision ase education gi lamda yamna swata dona leiba lamdam amani adubo laingak asina mafam asida anoba school ama lingkhat kani haina harawa phawba loidringai da Sandal District headquarter da holagani haina phongdok leiba siya bangam loi manam asina Manipur laingak na MOPC ki senthang makal sagadori ba school asigi matang da Sabsaba wafam ama laliba Mars kun mga gi mamang da khanghandrabadi mathangi namitagi general strike asil tawgadabani loina na laingak asina Kangzoi subdivision da school sabagi phirebadu honglakpa taragati laingak paiba yawriba political party singbu handaki Lok Sabha election asida Kangzoi gi miyam amadi KSO Shandel amadi KCA na boycott tawuni haiki ekhoi Manipur CM na go to village da na khoi na problem leiba masigumba na khoi hairamo haibigi matang sita masigi yarabati CM sab na su yamna chingi ababa chingi ningtho ababa chingi student sing school kaba ngamtaba masigumba matang si CM na masisu yamna lowiraga ekhoi gi chief assistant sing KSO sing na request tobi matang sita chief assistant CM na su request oina phayana mafama sita tobiu haina ekhoi chief assistant sing Kangzoi block gi chief assistant sing na su yamna appeal tawjari Pravesh Sanam Misi Matanda CM Nasib case asi CBI da Tizal Halangani Haina Pongdokraga Suma Paukum Pangdana case Loisalamba live activity Lebaki Mapi Mapa Moina Ngang Kipagwa Ngaktaba Masin Tiba CM ni Haina Lobata Natana Tawng asi Miam Usitabani Haina Logdabangam Loi Haina Misi Matanda Siankiba CSC the Mera Pai Lup Singi Michael Tamlati Panbayai Uripok Asom Laikai Mahiroi Pravesh Sanam Hokiba Income Zala Sini Tratret ke September da UP ki Noida da Singnaningai Obong da Sina Pankibani Ngasi Pravesh Sanam gi Yum da Pangtok Papau Misinga Unabada CSC convener El Pisuna Sahi ama makai helagaba misi asika sumber report fangbagi mahota UP police na marilai na court amada final report thagatuna mifami pun amati yaudana case loisin khiba laibak tibini haiki ngasigi mifam da saruk yakiba poiri laimarol mera paibi pun ba Manipur gi general secretary ts apabi nasu misi asika suma pau compete na senaba miyoi sing puthok triba pau balam da masika civil society singa amata oina kan ba khongjang sangsin minara si haina phongdoki State government na UP government da akan ba instruction taw duna tido holaga mari leina ba sing puthokpa ngam da wa haiba se UP government gi makha da Manipur gi government asi leibani haina logdaba ngamai maromaduna athuba matam da sigumba Manipur gi macha ama mathong mang khangdana loktung na ba mi hat amada hat kriba sigi mari leina na Manipur government na athuba matam da UP government da taksinarga CBI da
sinaduna achumba langansin puthoktrabadi masida fatanungda miyam gi people action committee amadi Manipur miyam gi khosan miyam dei phathabangam dei tholokpa phafata khodimak Manipur government na logodomni haina people action committee amadi Manipur miyam gi maikidagi thamjaningi. Extra Judicial Execution Victim Families Association Manipur IPHAM की President OIDB Renu Takhelambamna Tamchipa Mihat की Thawdokta Senaba India के Security Force सिंगदा पीरिबा सैराक फंगनदबगी मपांगल अमसुंग मणिपुर की अफसपा लौथोनबा इंडिया दा तक्सिन बियो हाइदना United Nations Human Rights Council दा तक्सिन खरे स्विट्जरलैंड की जेनेवा दा चतरिबे Human Rights Council की निफुसुबा सेशन की ngarang pangtokhiba follow up to an implementation of the Vienna Declaration and Program of Action की Tibeta non-governmental organization Frahar की महूत सिलदना रेनु न वाफम असी तक्सिन खिबनी इंडिया की अवांग नोपो लमदम द थोक हल्लिबा मदी थोकलिबा कॉन्फ्लिक्टिंग ना नुपिसिंग द अवाबा पीदन लाकली इरान की नामादा फारबा मतुंग मवा मपुरोइबा सिंग हातोक पिकिबिदगी नुपी कया मवा मपुरोइबा काइनरे इमुंग पुनबा मदी मसा मसु सिंग महि तमहन्न बहोनबदा अवाबा नंगलिबा नुपी सिंग असिबु terrorist की इमुंगनी हाइना मिंगथोल पीदना लाइंगा की ओइबा स्कीम सिंगदगी मिराई बिरे हाइबा वाफम सिंग रेनुना थमखी. In Manipur, India, these widows came together and moved to the Supreme Court to seek justice. Following a landmark judgment by Apex Court, few criminal investigations have been initiated and charge sheets have been submitted against the perpetrators. However, Section 197 of Indian Penal Code and Section 6 of Armed Forces Special Power Act, the government has to grant prosecution sanction for the criminal trial to proceed. The monumental struggle for the justice of these widows is today unduly delayed due to non-granting of the prosecution sanctions. Impal Turelgi sing imai ka hena nemta kibana mara moiduna moirangkom intact amadi singa intact gi sing khat payadre maramasina moirangkom amadi singa water supply ni sing piri from sing Turelgi sing imai wangkhalak tiba phawba matam khara sing pibangam khiroi haina Public Health Engineering Department athadar ko serolamada khanghalakli None district manung sana laiba Jausang tek lambung khulgi lau singu bagi polam kayabu khulasi ka thangnabada laiba nungsai khulgi khunja singna manghan tahal lamagi mayokta lambung khulgi miyam na Imphal khopum lami thingkre khongsang asiga mari lainana lambung khulgi sip hen khopau hopkip na hai khulasi ki miyam gi hingbagi khwaiti maroi lambi asi lau singu bani adubu hokhiba nomai sing nimit ki nimidang da khul asiga thangnabada laiba Nungsai khulgi khunja kharana khulasi lau singu bada sijinaba ising purapa pipe kaktatpa lautang sangsidokpa manamasing kaya yantpa mari pot kaya lo na pukhibani thawong asina khulasi hingbi ki lambi da sauna kaya pire thado ase mamang da su thokiba leire maramasina handakti makata na warosina masapsana puroktriba phawwa nungsai khulgi khunja mata lambung khul asi phawdana satpa yaroi haina matam kaktana Imphal khopum lambi asi thingbani haiki loina hiram asida Mari lainaba Manipur lainga sumara laiba senaba sing phakatuna wathok asi waro senama puraknaba hona biu haina lainga ke pungning singsilakli Nungsai haiba khunse khunani sigi marakta moina phadaba thodok mayam ba thohanba mayam se moina custom gi matung inna akhoida ma niba adumba kopiu haibagi wahe makhaktan haidri phawbuda khunasisu moibu lanhandaba chanhandaba samandaba sini adubu sigi thodok sidi kanagumba kanglup amatana sida involve tawbidaba yati gi oina lobidaba jogyangti ga nungsai khaktangi wafam oina lobiyo haibisi aina appeal tawjabani Catholic School singa lalolo gi marakta sauna mungna batholi basi Catholic School na sauna asoib leibede ki mungna oiram le haina Maoist Communist Party Manipur na maral sirakli Lona tingkrab lalolo basin hadar paselo gi matung ina income jalasini tarani pan gi session hogalakpada Catholic School Authority na armed conflict ki victim oreba imong manung gi angang mahirui tara school amamamda class 2 degi horga 6 phawba bing salhangani haina lauthoki kanglaipa Communist Party People's War Group na taksin badi Catholic School ki authority na lauthoki wafam adu sanau haibani People's War Group ki angang ming san bagi wafam yaude yaw lalhobo lana uhana bohana bagi dama Maoist Communist Party Manipur KCP People's War Group amadi KCP MC Lanchen ba kanglup ahumna Catholic School ga mari lainaba khudingmak achingba thamle haina serolasina makatari Additional SP operation ki mi makada DSP operation DSP Commando 11 OC Commando Bisnupur OC Loktak PS OC Moirang PS OC Kumbi PS Women OC Women Police Station ga loina Nipunitoy suba Assam Rifles ka punba team amana nga si Kwakta Ward number 4 da
thi humbagi thabak sathakre ngase yok pung mari makai digi taruk ka minute kun phaw da sathakiba thi humbagi thabak adu da mafam adigi mioi sani yankai verification sathakiba golena nongmai mapan license ka korana fagat ke pagalaba nongmai sing adu mathau taba verification sathana bagi tamak moirang police station da sinakre Edising SP Operation Infalis kami makada CDO Infalis ke pun batimna ngasayok Palace Gate ta tibo humgi tabak satakre ngasayok pung nipan ga minute yang kai digi mapan ga minute tara mga phawa satake ba tibo humgi tabak adada mioi marfu mga verification satake amadi saktak se yawdo mioi taruk fagalaba matung maka tabak wahang pahong satana bagi namang Porampas Police Station na sinakre hairi matang sasta break am logsagi break ke matung da Women Action for Development Award na Best Reporter Award amasung Promising Reporters Award lanthokipagi pau amadi Manipur amasung malengi tongan ba I pau sing puduna laksagi impact news suming tadun review mahama bukan taram nok sari valetin ski makata pau mayam da pisari Women Action for Development Award na Central State as lariba journalist sing da piba Best Reporter Award amasung Promising Reporters Award lanthokipagi thram singmen da laiba Classic Grande da pangthokre What the Sindra Pangtok Hipangasiki Tharamata Crime Against Women and Children from Gender Perspective Haiba Hiramda State Asigoina what na Kangalaba Tonga Media House Reporter Amada Best Reporter Award of Ati Reporter Marida Promising Reporters Award Kosinaki Ngasiki Tharamata Domestic Violence Survivor Forum Gi Advisor Zina Kumuzam Waiton Gram Pansat Pradhan Pukrambam Surbala Conflict Widow Forum Manipur Convener Kongkham Gangarani Masung Christian Network of Positive Women gi Secretary Wonsung Zazona Presidium members ngoi sarung yaki Mediana lauri mathauda ase sidegi so ayamba miyam sikyan tanara bodegi hana isu miyam sinse carpet makhada lur laga leiramba dumaina leiramba degi media gi mateng degi haiba crime sing ase sum report to bahingalakpa adudegi o manipura sukyamna nupi amasung anganga otpanaiba sathare haibasi hena suprajana khangba lakpagaloina tongan ba group sing civil societies degi NGOs degi mayam singsina chobo thongdang lor lakpane Yausang Komai Hodopak Mari Lena Kangla Degi Club Organization Singna Mai Sukatpa Lag Nagadoba Lalebatang Kun Matham Sunkunito the Kanglagi Tongal Oham Hangdolak Hena State Archaeology Kangla Degi Tadrok Serola Manakangalaki Royal Youth Skill Makada Tasiki Tang Tarahundaki Tramapan Power Nimitari Nipsub Satarakpa Protected Cultivation of High Value Vegetable Training Program KVK Bisnupur Training Hall Loisin Cray Krisi Vigyan Kendra Bisnupur State Agriculture Management and Extension Training Institute Amadi National Institute of Agriculture Extension Management Gapuna Kosam Nadana Sinkiba Training Program Adugi Loisinbiki Tharmadada Dr. R.K. Imotomba Principal Scientist KVK Training Coordinator P. Bizia Subject Matter Specialist Sarugyaki Taramasi Karigi Pangtoli Binahabi Matanga KVK Bisnupur Director Dr. R.K. Imotomba Fongdorakpada Hauski Matamda Lomi Singna Matokram Satok Labor Mahi Marong Putokani Hybado KVK the Lady Scientist Singna Takpirika Makoy and Tabak with a punk on top Hanabaki Pandamda Sinba Training Program Hiki Taramatic lesson gets up in a punk training program I think a certificate sing so farmers sing the Kosinaki NIOS ki makada salibathas ki hoki patang taramanga basung taratarokta pangtokiba dilet ki exam da exam common ngani haidana mahiroi sing sel khongka lamba center amadiki exam insert yawn invigilator sing mahiroi lup AMS ki thomi sing na fagat pangam khre haina mahiroi lup sing secretary organization nikarson common sana fongdorni kwakate ta laiba mahiroi lup asigi office da pang fagat lakraba exam insert yawn invigilator sing yawn pangtokiba pawmi pham amada mahana makata na hai Mahiroi Sanipan Hundra Mathoi digi exam insert yawn invigilator singna asigma thong asi chathakibani masig sabsaba praman AMS talai makoina hokiba March 15 amsung 13 exam center asida pangtokiba dilet ki exam numit sing asida mathangsina lupa chama amasung lupa chama yankai sanpam sing mahiroi singi khongalambani haiki mana makata na hakibada asigma thong asi matungda kanagum amatana at exam center singa chattabigano Lena Thong sing asibu sataram leba center asig exam inserts invigilator sing yauna sena bakudimag like ngaki maike digi amadi mari lena ba loi sang singna sataram leba aran ba sigi pangkom tokpa sabsaba serak PBO haiki
Haiba exam center sida Ozasing Amadi center sida Tariba, Tuan school gi Ozasing Manaduna, Mahiroi Kadagi, Yam Losenton Gap Kongola Kanda, Makoibo exam Kumangani Amadi, exam Noai and Gani Haiduna, Mahiroi Singagi, Shenfam Yalokotki, Sab Kudum Sangam Adzu, Emski Makedeleje. Exam hall Manung the Sang Kanda Suguma, disturbance cap Iba Amadi, Apogi, Tungi Mahiroi Kaputo, Rakani Haina Tazan Eva, Ozagi, Shenfam Dale Vigoriba, Ozawa Rakadoriba, the Aletki exam Taviriba, Ozazingna, Asigumba, Natava Pambika Sinaduna, Ozawa Rakwataragadi, Lamdamzi Horkodeva, Mahiroi Amadi, Mahiroi Kunai Sida, Kayamung Yam Masang Tokwamadi, Marusanga, Mahiroi Putrokadorino, Kayamung Yam Afava, Mahiroi, Lamdam City Polakadorina Havzi, Emski Makidi Hanjani. Lamgi Sayan Abalay Happy Hauda, Kaini, like Palenda, Usop, Kadhan Kidabaki Matanga, Wankai, Tangapan Mapal, Z, Iboya Makawami, Amana, Manipur Human Rights Commission, the Tangalaki Wakati Matung in a commission asina, task Tarani Panda, cases proceedings, Lokat Hokre. Indian Constitution Article 25 Freedom of Release and Amazon Article 19 Clause D Freedom of Movement po ating mapi haidon kaya sa sitangal lakibani wakar as kimatanda commission asina lokat pa proceeding I matong ina kumzala sini tarani pan October thada tokiba tadok as kimatang da lokat pam tok patabak lokat na ba masong makata na life from na sida like korban lak pa music sing dating ba sing tamdana ba DGP masong Imphal East DC da kangan kre Empathy, curiosity, creativity, sociability, self-awareness, resourcefulness, resilience, amasung integrity haiba hiramda mahiroi sing oiba motivational program ama khangbok pangthokre motivational program adu Wisdom Foundation School khangbok Central School adu campus pangthokipani program adu da resource person oina saru yakiba Dr. Dhanabil Samna oza madi mahiroi sing da khunai asigi hojik oriba phim asida mahiroi sing yauna horak le banha singna logo da thodang mama mapa madi oza sing thodang gi matang da wafam kaya khanghan ki Sinam Nodia Upper Primary School Thangmei Bangi Mahiroi Singda School gi uniform lirik amadi I-card sing yanthokre ngasagi Mahiroi Singda uniform textbook amadi I-card yanthoki thoram aduda ZEO Zone 1 gi AI Elina Soibam School Development Committee gi President P Mangi amadi Naharo Laisema Club Thangmei Bangi Baroi ba mioi kya so saruyaki Apollo Tires Limited ke anawa retreat center ama ngasi sagol bantera bazar da leiba tera yambem laikai da hangdokre Apollo Tires Limited ke anawa Imphal center adu ngasi Apollo Tires Limited ki divisional head Gautam Roy Limited asigi regional business unit ki service head Sanjay Das jauna Apollo Imphal retreat zone gi MD RK Asasit Singh managing partner RK Krishnananda yauna official ke ana sarukiyatna hangdokre Tharamadu ko mari lainena Apollo Tires Limited ke divisional head Gautam Roy na hakibada Apollo Tires ase India ke tires puthokpa company singi manungda makok thap company amang oiba ngamlakli company asina asigi anoba retreat concept asina mangsilaglaba tires sing budong na samtok sadok tuna truck amadi bus mapu singda hen kana mapiba ngamlagani haiki This is the first time in Manipur or Imphal, you can say, is this facility is coming. We are the largest tire manufacturer in the country today, Apollo Tires, and this service is provided by us. These machines are designed by us. The material what we will be using for retreading these tires are made by us, the compound and the process both. So it will give service as good as a new tire, and it will reduce the cost of operation of all the truck and bus operators who are plying their vehicles here. They will be able to save money because this is a commercial purpose. That is the main intention, and they will get good quality. State asida maroiba department ama oina leiriba agriculture department da technical knowledge mapung phana leitawa MCS officer ama bu director oina hawlak pasina lamdam asi lawmi oibagi Sinpamda Leriba Muisa, the Manipugi Sand, the Kudonsada Mayona Hale Haina, Manipur Lomi, Lup, Natadra Pasero Lamada Kangalaki. How's the Sanabi Powder? Imphal Riding Club na Taranipan Super Women's Governors Cup Polo Tournament winner or Hippo in ex Polo Club Wankaina Kunmapan Super Governors Cup invitation Polo Tournament winner Oibangam Cray. Ngasi Manipuri Poarida, Maming Lereba Sanabung, Am Oibetanatana, Malang Oina Han, Sakol Kangs Sanakipa, Imphal Gimapal Kanse Punda, Ngasi Sanakipanupi Polo final match at the Imphal Riding Club Sanaroi case, Havena, Panzel Ani, Adu S. Langlen, Amasun A. Roma, Bati Anina, Panzel Amanga Sandra, Zinkai Himba Polo Club Kong Palbo, Panzel Marit Sina, the mighty Piramnaga. Sataragliba Polo Tournament at the winner Oibangam K.
Nakal amromda ngasi sanakhiba nupagi kunmapan super governors cup invitation polo tournament ex polo club wangkhaina sangkhaina polo club kongpalbo panjal manga ahum damai thi bangam kibagalena polo tournament se kuina roi bangam ke tournament se ngasi loisin wi tharmada da Manipuri governor Dr. Nazma Heftala MSRPA ki president I Dilip IAS amadi MSRPA ki advisor S Budhasandana sataki polo tournament asida mako mathang takraba team singda mana mathum kaya kudol tangke Manipur Horse Riding Polo Association में मखादा knockout basis ता सतकिबा polo tournament असदा नुपी की टीम मरी अमदी नुपा की टीम निपाना सरुक यारी कुंट्रा मापन सुबह NTPC Senior National Archery Championship ता ICR South की मखादा Assam Rifles Archery team ना 9 sector Assam Rifles ता एतेस तौदना gold medal अमा silver medal अहुम bronze medal mari phangam lakre Orissa ki katak ta sali ba thas ki tang mapan ki taranipan phau ta sathaki ba championship asigi nupa archer nipanam di nupi archer mari loinena All India Police Sports Control Board AIPSCB na Manipur State Archery team represent tawki pa loinena gold medal ama silver medal ahum ama di bronze medal mari phangam nakkibani hariba championship asida tongan ba state tagi punna team kuntra tarena sarugyari Ahanba WDYC State Level Under 13 Boys Football Tournament Renity Football School Malo Mai Fakre The West Development Youth Club Lamdeng Kono Lamsana Sidaranga Sanaki Football Tournament Sagi Taruk Suba Likta Renity Football School Malo Sanare El Bharat Amadi Ice Risrikanta in the Masas Gitara Manga Masung Yankai Manga Suba Minasing Panzal Amam Sanduna MLYC Mang Langsing Panzal and Swing the Mighty People K Manipur Lehout the Apapa Football Sanara Cap Putok Malangi Pambakta Sanaba ngamba football sanaroi sing sangana ba ahan sanba ming amagalana the West Development Youth Club Lamdeng Kono Lamsangi sanabung the satre tournament as that team nipana group ani thong khai tok na saru yare heng sanagat ba tarisu likta UDC haurang sabal amadi PYA Lamsang kai thelani na lamba tong naragani Tare suba MVCA T20 cricket tournament के final match साना बसेम साबलोई करें ngase yulang thawal public ground da Manipur Veteran Cricket Association asindana sana kiba tournament asigi ahan ba semi final da toss ngkiba Sam Kagen Palina batting hana sana kiba match asigi apiba over kunda wicket tare turuga ran chama kuntra manga lawang ke match asigi ani suba batting sana kiba napsa kha imphal na match asigi apiba over kunda wicket tare turuga sobna giran chama kunmari lawdana match asigi ran tara mathoi de maiti banan ke Match asida run yang kini thoi lobang ngam kiba Sam Kagen palagi batsman Zorivana match asigi man of the match taki sahrali ba cricket tournament asigi ngasi nungtil sana kiba ni suba semi final dana toss ngam kiba YWC lang thawana batting hana sana kiba match asigi apiba over kunda wicket taruk turuga run sama yang kini thoi loki masigi paukumda match asigi ni suba batting sana kiba LCCC Lelong sasingna over taranipan ngam ball manga da wicket tara mang turuka dan sama taratre kak logna match asi dan kuntra manga da maiti banang ke match asi daran barpu taruk log ngam kiba YWC lang thawan gi batsman samana dan match asi man of the match ta ke tem tare na saruk yadana satrakle ba tournament sa kahi makata ba match sanaragani Ada bila belatin nasi halan sama kami amda thamjari.
April 24 pangthokadreba Lok Sabha Mikhal gani suba tangka ki notification ngasi thokrai tangka asida mirep se pisin ki matam ngasi degi horga March kuntar phawba oigani Mamang da palam balai ngana hu pambi tharam batagi ngasi laiba kasi mang libani hu tharam ba kangbu adu maru phangna mutat pamatam oire haina se minister nonton berena phongdokrai AICC President Rahul Gandhi ngasi Impal thongkre ayeng Mikhal gi campaign tawdare ba hafta kangsai bu fibam okami bobina lusing ba MPCC ki tim mamana yang singkre Model Residential School Sandel District Headquarter of Hongna ba thorang tobi mayok Mars kun manga dagi Impal more lambi yaw na Sandel District kumba pung ni fani fanga general strike tawni haina case Sandel amari KC law thokre Prabes Sanam Messi bu CBI dat silangani haina CM na phongdok raga suba paukum phangdana case loisal ba laibak tivani haina Messi si JS na pena ba phongdok ri Amasung Impal Riding Club na taranipan sa Women's Governors Cup Polo Tournament winner Waikre madi ex Polo Club Wangkaina kunmapan sa Governors Cup Invitation Polo Tournament ki Waikre